Iran commercial jahaz kya attack sa takre Dubai airport su strike takre Israel na Lebanon da landa pa leptri USA gi lanmi sa magani fu hena sokri mamang thagi kungani pa na USA amasum Israel na Iran sa thaba horki balana sigi makha sa tharak poina Iran Persian Gulf da la commercial jahaz kya attack sa takre masida sunatana nahan Dubai International Airport air strike takhi Amarom the Israel na Iran the landa pa kaktanatana Lebanon the year strike statuna amount at one great Marashida USA gi Pentagon fungtura pada lana si horak padigi hauna husuk power US ki lanmi sa magani furom sokre Iran ki drone anina United Arab Emirates ki konung oiriba Dubai da laibi international airport attack sa thaduna miyoi mari su on ki baga loina aka eto kya nang han khri adubu Dubai media office ki mekai digi fungdora pada malem gi oina khwai digi sinbe international airport oiriba adugi makha ta ba flight singadu adumak pai ki Iran gi joint military command lakhokpa amagi matungina Middle East da lairiba Bank amadi financial institutions sing the target of Hauragani Hari Dubai de Kaktanatana Saudi Arabia Masum Bahrain Malem Gueva Marueva financial institution Kiam Laribani Hariba Mapam Singasida Iran attacks a Taragani Haina Lauk Torakpa Duna Tabak Oina Pang Torak Matamda Malemgi economy the Asoba Oho Mama Laklapi Haina exports in a Fundong Nakli Nan angan bada Oman gi samudra khongba naduna malem gi thau puthok pusin tawpadu khwai digi sinba mafam oiriba Strait of Hormuz ta thau pubu jahaz ama Iran gi missile oiramgani haina strike amana mai sakhanduna madura tolakpa crew member punamak songthukna khi haina British military gi mekai digi phongthokli Israel na yumlo na balaiba oiriba Lebanon da Hezbollah militant singbu target tawraduna Beirut ki mi yamna kungna taba mapamam oiriba Esa Bakar area da year strike chathabada mi laina ba building amagi floor ani maina pumsak sakyaki nongpok thangba amasum kha thangba Lebanon gi mafam singda Israel na sathakiba strike singda mioi taraga mari siki haina mafam adu gi officials na phongdorakli Lebanon gi Minister of Social Affairs na phongdorapada Israel gi attack singa duna laiba adu gi mioi lak taret hen marom ayum thadok tuna laifam laitana laidi hebo wafam thamnakli USA gi Joint Chief of Staff ki Chairman oiriba General Den Ken phungdok pada US ki force na le Iran sathaki attack singa dur yam drabada target lising mangarom da palan mangam khit loinana lana dur US ki lanmisa magani furum aso opanang ki adubo phibam aruba amata nati haina phungdokli asok pasinga du gi mathakta atopa troop taret amadi sikri Middle East ki Lebanon oiriba Qatar gi Minister of State for Foreign Affairs Muhammad bin Abdul Aziz na phungdora po wapamada Leba aduga Oman ga londana US amasum Israel na Iran gi mathasa thariba lana solution na bohona bada mediator oibigi thaudang loba ngamloidabigi phibam da lakle hari Maramdi Iran gi mekai digi Qatar da leptan attack sa tharakli Leba aduna Iran amasum nungsub leibak singa gi marakta wari sanaduna lalu sinna bigi thabak thorom paikhat pada mating pinana bohot naramani Laiba adu Iran gi yekna balaibak na te dubu Iran adi madugi ona taina bada attack sa tharakli bani Iran gi hana supreme leader oiram Ayatollah Ali Khamenei gi mot silak pamasanupa Mostaba Khamenei aso appan amati yaudi haina official eba pawman phongdokli mara sida Russia gi president Vladimir Putin lana si lusina bagi tamakta Iran gi president Masoud Pezeshkian phone wari sana khri Iran gi oina laiba adu gi police ki makok thongbu officer na phongdok pagi matung ni laiba adu lainga ki mayokta protest of miyoi singa du laiba adu gi yekna bani hana lawgani hebo wapam state media ki kuthang na phongdorakli maram aduna yekna bada sathaba thawong adu gumna protesters singa du sathagani hana national police chief oiriba Ahmad Reza Radan na phongdok wapam adu state media na report rakhi Nongmai kapna kre tangkul passenger puba gari ama koki singa nongmai sindol fazing kiba Condition amati yaudana thadorakna bus minister ge akan ba appeal lakri ngarang nung til koki khulai pai bising oigini thajba kangbu amage NSN IM gi kangbu amaga akan mamung nongmai kapna khiari
अमरोमदा उरखुलदगी इम्फाल तमना तंकुल पैसेंजर पुनरोम पूरगा लाक्पा विंगर गाड़ी अमा लंबी दे कुकी खुलाई पाइबिसिंगा नोंमै सिंदोल द फजन क्रेडी फजन गिबा तंकुल सिंगदु थादो हननबा TAL na CM na wakat sirol pisingkri पाव सिनहाय नमै कामनबी थाउदो दु ngara nungthil pung mari rom tarak pa do waida kangpokpi district ki kaithal manbi PS ki manung sanba tingkai masum loibol area gi lona pa mafam dani hari nakal animak da aso open yarom gani highway gi thajaba leibega loinana kunja sing safagata ma mafam da lanjina kren spouse na makatari marasida koki kulai paibi sing urkhul degi imphal tamna tangkhul passenger kundom pudunu laki winger gari ama lambi da nongmai sindol da hijack tokri thaudo asigi matangna press ta phongwa pawam gi matung inai winger ben ama hijack tokhi gi thaudo asi urkhul district ki manung sanma koki singa taba sangkhai am sum mongkot chefu ani gi lonabada ngara ayuk thoki bana hari pausin hai winger du yaukhiba passenger singi mobile phone sing ko ki kulai paibi singa duna fazin khri adubu makoina mobile phone sing fazin ringaida passenger amana imung munung gi miyoi singa phone tawduna khangalak padagi ko ki kulai paibi singa gari hijack tawri heba khangna rakhi bana hari paw amagi matung inadi video footage ko loina thadorakpa amada hairiba fazin kraba miyoi singa si thadorakibagi sakta mamasu social media singa viral oirakre थाजने वारी रिपोर्ट अमदना उरखुल डिस्ट्रिक्ट कुकी सिंग फाजलुबा मियोय कुन्ना मथुई ngasi angan mada litan police station da sinna rakre hari makhoi gi mobile phone amadi car ani di lahor heba pawmu sum khatari BJP lusing manungmai na kaplamle West Bengal gi South 24 Parganas district ki Sagar Island ngarang masakhang da basing nungmai na kaplam badi ki BJP gi local lusing ba ama aruba phiam na sokle haina police na phong dokhri police officer lamana phong do pigi matung na motorcycle tong dun lakhiba miyoi sing aduna Telokes Dali ko BJP gi lusing ba du gi babuk to nungmai maru ani kapslam ki thawdok tu da Dali aruba phiam de sopaga loina ahan bada manak nakpa hospital amada pukhalaba matung Kolkata da makhata na pukri haina mana phong dokli official sing du naiki thawdo du Ganga Sagar Coastal Police Station gi manung sena leiba Ganga Sagar bus termination amasum Sridam bus termination marak thukibani thawdo aduga mari lainana police na case ma lakhot paga loina accused sing adu phanaba thigumi gi thabuk sa thari haina mana makhata na phong dokli General Straight Handokre Ising Pangandabigi may of GAC against non-supply of drinking water Nanga Numidang Waram Pumanga the Horagan National Highway 102 Lilong Bazaar to Usoy Popi the Matam Kaktana Satagani Toramba General Straight Yasinaba Purakpadigi Handokre and Pauman Makatari Ngarang DC Tobal Gumnam Robita IS na siya duna SP Thobal SDPO Thobal Lilong OC NHIDCL PhD gi miyoi sing yauna GAC gi miyut singa ngarang til DC Thobal gi conference hall wari sanabada yasinaba purakpadigi general strat asi handokhi bani hainasu pawmun makata na phongdorakri